Lions Clubs of Thoubal, Shija Eye Care Foundation, Langol Amadi Scarlet Eye Care Thoubal KSHETRI SHANGLEN AHUMNA KHUTSAMNADUNA NONGMAGI OINA LEMNA MIT LAYENGBAGI camp ama ngasi Thoubal KSHETRILEIKAI da LEIBA Bright Foundation School da PANGTHOKKHRE LEMNA LAYENGBAGI camp aduga mari leinana Lions Club of Thoubal gi past president retired CMO Dr. Ketrimayum Manglem hai Lions Club International asi ing kumja lising amga chamapan taratret ta hongdokhibani masigi manungda ing kumja lising amga chamapan mangada pangthokiba convention amada club asigi members singda Helen Killerna Knights of the Blind oibiu haiki mahaki wafam adugi matung inna Lions Club na blindness control ama oina mid udabadagi ngakthoknaba mid pucheksina sokhandana thamnabigi thabak thorom kaya pangthoktuna lakli maramasina mid ki lens ta nunga changduna mid uraktaba amadi angang singda mid ubagi Pangal Swantarak Pasing screening tawbagi thabak asi chathabani miyo yangkai hena screening tawkiba camp aduda cataract operation mathau tabasingi damakta lemna operation pangthokpagi khudong chaba pigini hainasu Dr. Ketrimayum Manglemna phongdoki